Lakhipur Online Putoksaba November ki tangkun mathoi irai numit ki khomjinba pau tabirase. Ahan pada maroi papau. Kunmathoi suba Jiri News Network ki mapok common thoram chinglem na pangthokre. Sangai Festival ki mayok ta chathaki ba khongjangda security ga mukna kre asok apan yaure ani phajin kre. Yangkai taruk suba International Film Festival of India IFI lisingani ka kunmanga ngarang tagi kwa da hokre. Festival asida Manipuri film ani yaure. Mikhal thengna khidrabasu Deepak Prakash po Bihar ki cabinet mantri oina hapkre. Mini Boys Football Tournament ngasi Sonapur GPSA ega Ichel Club dibonga sanaragani amasung World Boxing Cup Final da Manipur gi Jadumani Mandengbamna lupa gi takaman laurakre. Haujik mapungoi papau tabirase. Jiri News Network JNN gi kunma thoirak suba mapok kumon thoram Jiri News Network Committee JNN sinasinduna Jiribam gi babu parada leiba JNN Conference Hall da ngarang mapung phana pangthokre. Thoramda JNN Sigi President Seram Herajit, Maifa ki President Thangjam Projen, Apun Bajiriba Maira Paibi AJMP ki President S Susila Devi amadi Women Association for Socio-Economic Development Waset ki President N Nibarani Debina Presidium Member oina saruk yaduna thorom pangthokhe. JNN gi anchor oirambi Laikhidrabi Yumkhaibam Surmila ki maphamda minute ama tumina leptuna ikai khumnakhe. JNN gi founder M Romeo Singna taramna okpagi warol amadi nungi oiba warol pikhe. Mahakna haikibada Manipurda media na lauripa thaudang amadi media na taujariba mathauda hena marik chumna khanglaba CSO singna hena chakhotpa amadi afaba lamda mama sembada hena khumang sauksin gani haikhe. CSO singna karamna media singa afaba mari thangbani amadi loina gani haiba awareness piba su mathautai hairaduna chakhotpa amadi honglagliba malemgi khongsera sida CSO singna su hanagi ariba thabak thoram sing afaba achumbarom da semdoktuna hena afaba khongthang thangbagi matam oire haina su phongdokhe. Thorom gi makha tarakpada Jiribam gi amata ngairaba news network JNN gi anchor oirambi Laikhitrabi Yumkhaibam Surmila gi machanupi Wai Langlenda Khudolpot amadi seloina lupa lising ahom su pikhi loinana CSO sing JNN gi staff sing da Khudolpot pituna ikai khumnakhe. Invitees amadi president member singna JNN na miyam gi tawriba thabak thorom sing bu thagat khi amasung tungkoina miyam gi seba tawba oirasanu haina phongdoknakhe. Matungda Gulamsa Children Home Pachau da chatuna t-shirt exercise khata pen pencil na chingba potam sing khudol tamkhe haire. Jiri News Network na of TV da adamaina taw Jiri bangda taw jiri ba kharasi pai cham da sama mapung phabana trakasu 75 indramana di mapung phana Jiri News Network na apai pai ki taw jiri ba senjari ba sonjari ba kari da mutta Jiri bangbu khara sathna ge da purna bagi Togoloi yang se Jiri News Network na program bigi hai besai ki ache pathaja di nungsunungai. Kasar Jila gi Sonai Circle gi manung channel laiba Gorgori Park khonggangdagi saknaraba samaj sebak amasung revenue collector oina miyam gi seba tobiramba Akhom Chandra Gopal haukiba jumsa kaisa numit November gi 18 da laikhidre. Laikhidaba matamda masagi chahi 43 sukre. Mahak laikhidraba Akhom Lokeshwar amasung Akhom Ongbi Bidumukhi gi machanupani. Laikhidraba gi machanupi ani Chandra Saki amasung paswat lay aduga machanupa ani Akhom Chandramani amasung Akhom Chanmani lehori. Akhom Chandra Gopal na laikhidabada mahaki imung manung amadi marimata singna thamoi sokna awapa phongdorakle. IDP Singbu Mayumda Hanjilhandana Sangai Festival Pangthokpa yaroi haiba khongjangda ngarang kokomi yauna lupkayana Sangai Festival pangthokadaba mafam hapta kangjebungda security kangbusinga mungna bathokre. Asokapan yaure aduga kokomi gi luchingba ani masu phajan khre haire. Ngasi November ki 19 dagina November ki 30 phawa pangthokadoriba Sangai Tourism Festival asigi mangoina na thokki bathodok asida yamdrabada protester ahum asokapan nangki amadi mioi ani phajin khre haire. President rule chathariba asigi manung asida ngasidagi haugodoriba komai asigi dama security ki akanba chaksil thorang lokot khre.
Yangkai Taruk Suba International Film Festival of India IFI Lisinganiga Kunmanga Ngarangdagi Goa gi Panaji da hokre. Festival asida Manipuri film ani Dinesh Naurem gi feature film Oithare amasung non-feature category da Barun Thoksong gi Battlefield yaure. Dinesh Naurem gi feature film Oithare hairiba minute chamaga subna ani gi Manipuri film asida Lisinganiga Kunundoi gi me thadagi Manipur da oiriba phiba masigi manungda mapuroiba laikhitrabi nupi amagi wari yaure. Non-feature film category da filmmaker Barun Thoksong gi Battlefield hairiba minute marfu gi documentary asida Anisuba Malem gi lanjau gi manungda thokiba Imphal gi lanpham gi wari adu hauzik raija sida thokliba humanitarian crisis asiga sangdamna duna liri. Ngarang sagulse nimita Information and Broadcasting Minister Dr. L. Murugana Festival asigi thorom haudoki. Thoramda Goa gi Mukhyamantri Pramod Sawan, Governor Ashok Gajapati Raju, Festival Director Shekhar Kapoor, Actor Anupam Kher amasung N. Balkrishna na chingba miyoi kyana saruk yaki. Jail da lairiba MLA Aminul Islam lakadoriba Bidhan Sabha Mikalda jail manungdagi Mikal thengnaragani haina Assam gi AIUDF ki luchingba Badaruddin Azmal na arang phongdokre. Panbayai MLA Aminul Islam sarkar gi mayokta wangang bagidamak National Security Act NSA gi makhada tha nipan romasi Nagaon Central Jail da lairakli. Azmal na hai mahak MLA asina karigumba soiba amata tawkiba leite amasung mahakna jail dagi Mikal thengnabada party asina mapung phana sagotkani haike. Jodi eneka hoy ami jodi badyo ultimately ami jailot rakhi haji MLA tar siton dhoribo ar je MLA finance kori ase tak jailot rakhar kane hi eibar shesh hoy jabo. Ami ki koisilo bole ami dawat diso আর কারণে এতিয়ালৈকে 2 তারিখৰ পিছত আমাৰ ডেলিগেশ্যন যাব তেখেত কৈছে বদৰ ভাই 2 তাৰিখকে বাদ ভেজি আমাৰ ডেলিগেশ্যন গৈ আছে এতিয়ালৈকে আমি তো কোনো যদি তেখেত অসমত আহে মই কৈছো মোৰ ৰেকৰ্ড আছে যে আমি ওয়েলকাম কৰিম আদৰণ Mikhalda Thengnadrabasu Deepak Prakashda Bihar Lenga ki Cabinet Minister gi phampi khre. Bihar gi rajniti da maming lairaba Upendra Kushwaha amasung Handak Bihar Bidhan Sabha Mikhalda mai paklakrabi Snehalata Kushwaha gi machanupa Deepak Prakashpu Bihar Lenga ki Anuba Mantri Mandalda Cabinet Mantri oina pusingkhre. Ngarang sagol se nimita Patna gi Gandhi Maidan da pangthokiba thoramda maha Cabinet Mantri oina wasak lauki. Deepak Prakashna handaki Bihar Bidhan Sabha Mikhal asida Mikhal thengna khitrabasu Mantri gi phamasi phangkhibani. Manipal Institute of Technology dagi Computer Engineering da BTech pass tawraba matung mapan leibak da chattuna lairik makha tamtharurabagi matung handak ta halakpani. Bharat Sangvidhan gi Article 163 gi matungina Mukhyamantri na House ki member na taba miyoi amabu Mantri ohenba yai adubu miyoi aduna Mantri oiba tha taruk ki manungda House ki member oigedabani hairi. Bihar da NDA na mai paklaba matungda Nitish Kumar na tararak suba Mukhyamantri oina wasak lauki bagi thoromaduda Deepak Prakashsu Mantri Mandal da yauke. Masi mahaki mapabung Rashtriya Lok Janata Dal RLM gi luchingba Upendra Kushwaha lokotpa akhanaba thausil amani hainari. RLM na NDA Alliance ki makhada seat mari da mai pakhe. Upendra Kushwaha na mahaki loinabi hauzik MLA oirabi Snehalata gi mahutta masanupabu Mantri ohenba si Bihar gi rajniti da yamnamak maruiba khongthang amani. Upendra Kushwaha mahak masa hauzik Rajya Sabha gi MP oiri amasung hanagi Bihar gi Mantri oiramba misakni. All Jiribam Sports Association na senduna Jiribam Higher Secondary School ki sanabungda Team Tarana saruk yaduna sanariba ahanba NG Rajan Singh Memorial Mini Boys Under 13 Football Tournament lisinganiga kunmanga gi ngarang sanakiba semi final match da CKC Chingong Lekaina UPCB Uchatholbo goal ani amada maithiba piduna CKC Chingdong Lekai final da changkhre. Tournament asigi ngasi ani suba semi final match nungthil gi pung ani makhai taba matamda Sonapur GPSA Sonapur ga Ichel Club Dibonga sanaragani. Greater Noida gi Shahid Bijoy Singh Pathik Sports Complex tangarang loisin kiba World Boxing Cup Final lisinganiga kunmanga da Manipur gi Jadumani Mandengbamna nupa gi keji yankhai gi kanglupta lupa gi takama laurakre. Manipur gi iroi sembadagi Jadumani na Asil Beg Jolilop ki mayokta
ama marida maithiba nangkhe Jadumani na Kazakhstan gi Nurzat Ongarov po manga suino amasung semi-final dana Australia gi Umar Azaz po maithian ke Bharat na sana gi takaman mari amasung lupa gi takaman mari lauraga medal telida khwai gi makok thongke sana gi takaman laukraba nupi boxer sing adudi Minakshi Priti Arundhati Chaudhary amasung Nupurni nupa gi boxer singna punna takaman mari phangke Jadumani na mamangi April 2025 da Brazil da pangthokpa World Boxing Cup ta senjangi takaman laukhibani mahakpo 2019 gi Los Angeles Olympic ki damak Bharatna thajaba thamle Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba paw amukhanna Kunmathoi suba Jiri News Network ki mapokumon thoram chinglem na pangthokre Sangai Festival ki mayok ta chathaki ba khongjangda security ga mukna kre Asoka Panjawre ani phajin kre Yangkhai taruk suba International Film Festival of India IFFI lisingani ga kunmanga ngarang tagi kwa da hokre festival asida Manipuri film ani yawre Mikhal thengna khidrabasu Deepak Prakash po Bihar gi cabinet mantri oina hapkre Mini Boys Football Tournament ngasi Sonapur GPSA ega Ichel Club Dibonga sanaragani amasung World Boxing Cup Final da Manipur gi Jadumani Mandengbamna lupa gi takaman laurakre Lakhipur Online YouTube channel gi paw sandok chaba ngasi gi oinadi matang asida loijare